Imphal mayol shougri yungbagum leiriba Central Force sing Louthoklaga Outer Manipur Parliamentary Election ki duty thabiyu meekhal gamari leinana Senjam Chirang ki Khul Ngakliba CRPF Personnel sing Louthokpa Yaroi Haina Senjam Chirang ki Meira Paibi ki Secretary Heikham Ambrabati na phongdorakli Hiramasa gamari leinana ngasi pangthokiba paumi singaunaba mada wafamasi phongdokladuna Heikham Ambrabati na hai Iarng loidri bot tawba maram chadi haina launari ngai chirakta ahanba tangka ki bot thadaba loishinkhre Board hek loikiba numidang wairang gi pung manga rom tarakpada Senjam Chirang da kuki khulai paibasina nomai round kaya kaptharakle asigumba fiba mayok naringai talaka sida leingakna Senjam Chirang Khul Ngakliba CRPF ki Personnel sing ase Outer Manipur Parliamentary meekhal da sizinanaba louthoklagani haina order thorakpasi Senjam Chirang ge Meira Paibi amade khunja sing yaba ngamloi mafam asida leiriba taruk suba Manipur Rifles ki Personnel amade CRPF Personnel sing masing yamna yamba sunate Adubu makoi ki mateng dagi khunja sing khara safana ingna chikna leiribane Security Force masing asuk yamdana leiriba sidagi CRPF Personnel sing lauthoknaba thaurang tawrakliba side Chirang ge khunja sing asi kuki singi makhutta loina sekro haibaga chakmanai Karigumba CRPF Personnel sing lauthoktaba yade hairagana apunba battalion ama muk thabirao Hauzik lan loidre lan asi hek haurakpadage khwaidagi awaba mayok ngariba mafam singi manungda Senjam Chirang Kautrok kadangban ge chingkhong chingha da leiba sing yauribane Karigumba lengang ngami haibagi mongda CRPF Personnel sing asi lauthoknaba honaraklabade Senjam Chirang ge khunja sing amade Meira Paibi singna angamba thakta thengnanaba sem satna leire maramaduna lengang na thokliba order ase athubada handokadabani hainasu makna makha takhi